ꯃꯌꯥꯝ ꯑꯦꯄꯤꯁꯣꯗꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯦꯄꯤꯁꯣꯗ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ ꯁꯦꯔꯤꯁꯨ ꯃꯍꯥꯛ ꯀꯦꯞꯇꯦꯟ ꯔꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁ꯭ꯇꯤꯀꯤ ꯅꯣꯠ ꯈꯔ ꯃꯍꯥꯛꯅ ꯐ꯭ꯔꯤꯖ ꯑꯗꯨꯅ ꯅꯞꯇꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯐ꯭ꯔꯤꯖ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯍꯥꯞꯄꯝꯗꯨꯅ ꯊꯝꯃꯝꯕꯅꯤ ꯀꯤꯆꯟ ꯑꯗꯨꯒꯤ ꯀꯦꯕꯤꯅꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯕ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯨꯂꯤ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯒꯨꯂꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯔꯦꯀꯣꯔꯗꯔ ꯑꯃ ꯌꯥꯎꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯈꯣꯡꯂꯝꯕ ꯄꯤꯌꯥꯅꯣꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯦꯁꯦꯖ ꯑꯗꯨ ꯏꯔꯝꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯛꯂꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤꯅ NISꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯀꯤꯝꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯐꯣꯟ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯈꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯍꯤ ꯑꯃꯁꯤꯒꯤ ꯗꯦꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯃꯦꯁꯦꯖ ꯑꯃ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯠ ꯇꯧꯕ ꯌꯥꯒꯅꯤ ꯁꯨꯝꯅꯗꯒꯤ ꯗꯦꯠ ꯑꯃꯁꯨꯡ ꯇꯥꯏꯃꯤꯡ ꯑꯗꯨ ꯅꯪꯅ ꯁꯦꯠ ꯇꯧꯔꯒ ꯏꯅꯤꯡꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯁꯦꯠ ꯇꯧꯗꯨꯅ ꯊꯥꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ NISꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯗ ꯃꯍꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯊꯥ ꯁꯥꯔꯤ ꯃꯔꯝꯗꯤ ꯅꯪ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯤꯕꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯦꯁꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯄꯥꯝꯂꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯖꯒꯥꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯉꯝꯍꯧꯗꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝꯁꯨ ꯏꯗꯨꯅ ꯊꯝꯃꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯔꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯖꯒꯥꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ I love you ꯖꯨꯟ ꯁꯦꯔꯤ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯑꯍꯧꯕꯅ ꯏꯔꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯖꯨꯡꯍ꯭ꯌꯣꯛ ꯅꯪ ꯑꯁꯤ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯅꯣꯕꯦꯜ ꯑꯃꯗꯒꯤ ꯀꯣꯄꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯅꯣꯛꯆꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯗꯨ ꯁꯦꯔꯤꯅ ꯑꯣꯐꯤꯁ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯦꯔꯤ ꯅꯪ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯛ ꯍꯥꯡꯉꯒꯗꯤ ꯆꯠꯀꯅꯨ ꯌꯥꯝꯗ꯭ꯔꯕꯗ ꯅꯪ ꯁꯦꯝ ꯑꯃꯗꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯔꯤꯁꯨ ꯁꯦꯝ ꯑꯃ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯁꯨ ꯀꯦꯞꯇꯦꯟ ꯔꯤ ꯑꯗꯨ ꯁꯦꯝ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯁꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯆꯨꯝꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯊꯧꯕꯗꯣ ꯇꯧꯒꯅꯨ ꯅꯥꯀꯟ ꯌꯦꯠꯂꯣꯝꯁꯨ ꯈꯔ ꯌꯦꯡꯉ ꯊꯧ ꯅꯪꯒꯤ ꯂꯦꯟ ꯈꯛꯇ ꯊꯧꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗ ꯇꯧꯕꯗꯨꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯅꯥꯛ ꯌꯦꯠ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯈꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯅ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯆꯥꯒꯗꯕꯅꯤ ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯗꯁꯨ ꯅꯊꯟꯇ ꯆꯥꯒꯅꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯅꯪ ꯋꯥꯀꯤꯡ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯁꯨ ꯋꯥꯀꯤꯡ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯀꯤꯡ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅꯁꯨ ꯁꯦꯔꯤ ꯋꯥꯀꯤꯡ ꯆꯠꯄꯁꯤ ꯌꯥꯝꯅ ꯑꯐꯕ ꯍꯩꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯁꯖꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯂꯨ ꯑꯐꯨꯠꯄ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯁ ꯑꯂꯨ ꯆꯥꯕꯁꯤꯗꯤ FFꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯃꯣꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯕꯨ FFꯁꯦ ꯈꯪꯗꯕ꯭ꯔꯣ FF ꯍꯥꯏꯕꯗꯤ ꯐ꯭ꯔꯥꯏꯗ ꯄꯣꯇꯦꯇꯣ ꯍꯥꯏꯕꯅꯤ ꯑꯁ ꯀꯥꯏꯗꯩ ꯐ꯭ꯔꯥꯏꯗ ꯄꯣꯇꯦꯇꯣꯅꯣꯗ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
तसेंना हाइतरगदि फ्रेंच फ्राइज से पूरा कोमीनि हाइदुन हारि कइनो कोमी से बहना पान हापो मतमदा सोमलाकंदा जुमुल पाखुम पिगे तो मतमदा अमुक सोमलाकंदा सजन पियोन हारलि बसना ए नोय कोमी खंगदब्रो क्रिस्पी आउटसाइड मोइस्ट इनसाइड हाइबनि हाइदि मपानदना करो करो लाउबा अदुगा मनुंगदना चोचो लाउबा हाइबनि यारसे तोसे यारसे मसी मता चलो चलसे हाइदुना सोमलाकंदा सजन पियोन हारि मदगिरि सोमलाकंदा जुमुल लाउ हारलि बसना नन तोबि मतो सिदि सोम आइनि यमो मतमदि पूरा शिवलगी सिटिजन अमुक चमानैनि ऐसो अदुमना खालिबनि हाइदुना सजन पियोन हारि अदो सोमलाकंदा जुमुल लाउ हारलि बसना आइदि ngasi ayungata konsen adu hangtoladuna ising asaba tarapa ngaidula deribuni ne adu ising asaba di tarakhitre adu somna kana paanu maharal bibsna aidi maila kara haiduna bu check tawduna adu ngaidula deribani mada jumuno maharal bibsna wani nang haru some mafum masira maidi yam chang laina halte adu somna kana induna maharal bibsna asatai dedi lairida aidi mafum masira internet letabsi yam nongaite numidang tumma matamda so aidi ceiling da video game gi screen adu mitta ubuga chamani ne मधुसूदन मखोइसो साउथ कोरिया से यामना मिस तौदुना देरमली मदिगि सोमलाकंदा खुंगंगदुदा लाइकागिनि पिसिंग अदो फिसुदुना देरिग मतमदुदा मफमदुदा देगि ममादु लाई देगि ममाला वमतवदुदा मफमदु लेब मिसिंग अदुसो यामना नगना बाहाइबदोरि तंचादुर योंगि सजले ए देगि ममा ngasiदि कै लेरे कमाय तौरिनो मफमसरा इखं खाउदुना लालि बिसबो मदा देगि ममा नाइरलि बिसना तेना तेदा देनसु माके मे मदो थादोलगे तबनि मदगि पोचै लथोपा लाफरिदा मफम तरब मतमदा मफम अदु लेबा मिसिंग अदुदि नोंगाइतबि वखालोन चलखे मदा देंगि ममादर हारलि बसना कमते खालोन से मदु वनिगा गचुलैतेदा योंगिना मिसियों मफम सिदा यामनसु इंगमना मरा मोइबना मपानदा लेबसे इंगे मनुंगदा वाइ संदरबना फरोइद्रा हाइदन हारखे असमतदा मकोइ पुना इमुंगदा जंगखे मदिगि देंगि ममादर हारलि बसना ऐसे हदकसे यूरोप चलोबनी अदुगा यूरोप चलोबा मतमदा मफम अदुरा लिमिटेड एडिशन प्रोडक्ट खरा प्रोडक्ट हाइदन हारि वफम जरबा मतमदा सोमलाकंदा लेकाइनि पिसिंग अदुरि यामंगाई अदुगा देंगि ममादना वफम अदुदा सेरीज चोइस की अनौबा लॉन्च तौबा प्रोडक्ट क्या मनम पुथोरै अदुगा प्रोडक्ट सिंग अदुदा सेरीना महाकि ममानबि सिंग हाइबि योंगी वॉल्सो ओक्सो मियोंगी मकोइ सिंग फोटो अदु याउदुना लेरमै मोंग अदु उबु फंखि वॉल्सो खोइ योंगी होइ मकोइ म्याम सिंग असि फोटो सि कमाय तौबजानो मसिदि अइना लोहंगमदाइ मतमि सगदो मालिन हाइदुना रखि कहीं अखोई फोटो सिंग असिबु मसिदि यावसे कमाय तोइनो हाइदुना हाफो मतमदा सोमलाकंदा देंगि ममादना हारलि बसना मसे लिमिटेड एडिशन प्रोडक्ट ngатani series choice की अनौबा spring edition हाइदुना हारखि कइनुन असेंबला हाइदुना सोमलाकंदा वोसुक्सु यामना ngakतुना देंगि ममादना हंगदुना दिलेमलि मसिबुन मक्सिंग असि सेरीना तौबिरब्रा हाइदुना मखोइ यामना हरावि अदबो देंगि ममा फामना लेबि मतवदु उरुप मतमना मखोइ इकाइरप तौबा मतवदुना देंगि ममादना हारलि बसना कमते खालोन से यारसे आई मसिदा कमते नोंगाइतबा फावद्रे आइदि मदुगिनि फिल्मसादुगि दमता आइगि थमोइदा नोंगाइतबा कमते फावद्रेदा अदुगा यंगो अखोइसु अखोइ येनबसिदि हादोकपसु यादेदना मखोइदा तंजामदि पिबदि दरकार ओइदना अदुगा यंगो महाकसे आइ हौजे उनबसु फंगलरोइदबनि मरमदुना थमोइदा आइ मागि दमता कमते नोंगाइतबा लेत्रेदा यंगो महाकसे हौजे साउथ लेरे अदुगा साउथ लेबा तरकसु महाना नखोइबो काउखिबा लेते मरमदुना महाकसेबो फतबना पिने हाइदुना कमाइना हाइदुरि मदु सोमलाकंदा ओक्सुनसु ओइने नन हाइदुसु मिने हाइदुना रखे मफम बदल लेरिबना पिसिंग अदुनसु महागसे थमो याना चंबा अमसुंग याना फबना पियम चाने हाइदुना हरखे अदुगा हंदकि सीजन की सीरीज चोइस की लिमिटेड एडिशन की प्रोडक्ट सिंग असि ममिंग असि कै कोबि खंगरा साउथ एस कोबि सिरसु इरि हाइदुना मखोइन हाइनरमि अदुगा यंगो अखोइ कै तौद्रिम खंगद्रेनि वफम से हाइदुना मखोइ ममितगि मपिरा सिंथरे हौजु फाव सिरिना मखोइबो काउपिरमदबगि मोंग अदुदा मखोइ मबुनिंग यामना नुसिरपा हाबिदो ओइखि प्रोडक्ट सिंग अदुना मखोइ मखोइगे ममिंग इबदो मखोइसु पानदुना लेरमलि मदिगि योंगिना हरक्तिबसना मसिना तालिबसि महाक मयमदा निंथिजना टेक्ता कायदना योक्रे अदुगा महाक मसाना मसाबो यंगसिनजरि हाबिसि तालि हाइदना हरि ओक्सुनु हरक्तिबसना मसिना तालिबसे महाना खोइबु काउद्रि हाबिसि तालि हाइदना हरि वालसुनु हरक्तिबसना मसिगि पोसै सिंग असि फंगले हाबिसे अखोइना मंगोला तंबा यारगदि क्याम फगनि अदुगा मसि अखोइना सिजिनगनि हाबिसे मंगोलासु खंगनि मसि महाना खंजरमदि क्याम फनि हाइदना हरि अदुगा अखोई थमोइनुंदा फावरिबसे मासु खंजरंगने हाइदना मखोइ अतियादि इंजरमि मदिगि मखोइ मितै मपि राजेंद्रक मतमतदा असनुमिन मंगानसि मित याम थैने मित कासे पितारेन हाइदना मखोइ मसेल हाइजनदुना लेरमलि सोमलाकंदना देनसु माकी मयुमदुदगि माकी फर्निचर सिंग अदु लोथोपा लालमि अदुगा फर्निचर सिंग अदु लोथोपा लापा मतमतदा गु सिंजुना सिजनरंबा फिरोल सिंग अदु लेरंबगि मोंग उबा फंकी अदुगा कोट ब्लू मचु मलेरंबदसु मान उबा फंकी कोड ब्लू मचुदबु उरुबा मतमदा महाना ममा थक्ता थोकिबा थोतो मनिंग छंgai नोंमा गुसिंजुना महापु कौबा मतमदा महाना मखादा गारी खामलदुना गुसिंजुपु मथक्तगि
ꯌꯥꯝ ꯊꯨꯅ ꯃꯤꯅꯤꯠ 3ꯒꯤ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯗꯨꯁꯨ ꯀꯔꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯣꯔꯤꯕꯅꯣ ꯀꯔꯤ ꯁꯦꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯔꯥꯡꯅꯗꯨꯅ ꯐꯤꯔꯣꯜ ꯑꯃ ꯇꯥꯞꯄ ꯑꯗꯨꯅ ꯁꯦꯠꯂꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯤꯠꯂꯛꯈꯤꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯀꯣꯠ ꯑꯗꯨ ꯗꯦꯟ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯊꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯤꯠꯂꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯦꯟꯗ ꯍꯪꯕ ꯃꯇꯝꯗ ꯗꯦꯟꯅ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯣꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯍꯥꯟꯕ ꯗꯦꯠꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯄꯣꯁ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯒꯤ ꯋꯥꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯃꯁꯤꯗꯤ ꯗꯦꯠꯁꯨ ꯅꯠꯇꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯁꯤ ꯑꯃꯨꯛ ꯊꯩꯗꯣꯛꯂꯗꯨꯅ ꯒꯨꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤ ꯌꯥꯝꯅ ꯐꯖꯩꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯗꯨꯅ ꯃꯌꯥ ꯈꯤꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯂꯩꯒ ꯁꯥꯠꯄ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯐꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯩ ꯁꯥꯠꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯄꯨꯗꯨꯅ ꯂꯥꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯂꯥꯛꯑꯣꯏꯅ ꯍꯥꯏꯗꯨꯅ ꯗꯦꯟ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯗꯨꯅ ꯑꯩꯗꯤ ꯅꯪ ꯂꯥꯛꯇꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗꯨ ꯁꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯅꯣꯛꯂꯛꯈꯤ ꯃꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯅꯣꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯗꯨꯅ ꯏꯁꯩ ꯑꯃ ꯃꯈꯣꯟ ꯑꯗꯨ ꯁꯞꯅ ꯁꯥꯒꯩ ꯁꯛꯂꯛꯈꯤ ꯗꯦꯟꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯒꯨꯁꯤꯡꯖꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯀꯣꯟꯖꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯃꯥꯗꯨ ꯂꯥꯛꯈꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯀꯞꯆꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯃꯄꯤ ꯈꯥꯝꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯤ ꯇꯥꯖꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯗꯦꯟꯁꯨ ꯃꯃꯥꯗꯒꯤ ꯃꯇꯝꯗ ꯒꯨꯁꯤꯡꯖꯨꯅ ꯀꯧꯈꯤꯕ ꯗꯥꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯈꯤꯕ ꯅꯪ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯑꯃꯦꯖꯤꯡ ꯑꯣꯏ ꯑꯗꯨꯒ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯄꯨꯔꯥ ꯕ꯭ꯂꯦꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯒꯨꯁꯤꯡꯖꯨꯒꯤ ꯋꯥꯈꯜ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯗꯦꯟ ꯀꯞꯄꯗ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯄꯥꯛꯊꯔꯗꯨꯅ ꯁꯤꯊ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥ ꯑꯗꯨ ꯎꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄ ꯄꯥꯝꯕꯁꯤ ꯀꯣꯏꯔꯛꯂꯕꯅꯤ ꯑꯗꯨ ꯐꯔꯦ ꯁꯣꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯏꯁꯥꯅ ꯊꯣꯡꯅ ꯂꯥꯛꯆꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗ ꯍꯧꯒꯠꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯗ ꯈꯣꯏꯔꯝꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯑꯗꯣꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯇꯥꯈ꯭ꯔꯕꯖꯥꯠꯂꯥ ꯃꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯃꯗꯨ ꯋꯥꯗꯨ ꯅꯠꯇꯦꯗ ꯗꯦꯟꯅ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯃꯁꯥꯅ ꯂꯧꯖꯕꯅꯤ ꯗꯦꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯀꯤ ꯅꯅꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯂꯩꯕꯗꯨꯅ ꯃꯍꯥꯛ ꯀꯦꯞꯇꯦꯟ ꯔꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯁꯨ ꯉꯛꯄꯤꯔꯝꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯆꯍꯤ 10ꯁꯦ ꯖꯣꯡ ꯍꯤꯌꯣꯛꯀꯤꯗꯃꯛꯇ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯐꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯑꯗꯣꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯈꯜꯂꯤꯕꯁꯤꯅ ꯗꯦꯟꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦ ꯉꯥꯛꯄꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯅꯤ ꯖꯣꯡ ꯍꯤꯌꯣꯛꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯨꯍꯣꯡꯕꯁꯤꯁꯨ ꯄꯣꯁꯄꯣꯟ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯍꯧꯈ꯭ꯔꯦꯗꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯁꯤ ꯑꯩ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯃꯁꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯁꯤ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕꯁꯦ ꯄꯥꯝꯈꯤꯗꯕꯅꯤ ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯗ ꯁꯟꯗꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯝꯁꯨ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯣꯝ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯋꯥꯁꯤ ꯌꯥꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯗꯦꯟꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤꯔ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯅꯁꯨ ꯗꯦꯟꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯕꯗꯨ ꯇꯠ ꯇꯧꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯒꯨꯁꯤꯡꯖꯨꯁꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯕꯨ ꯊꯨꯒꯥꯏꯕ ꯂꯥꯛꯈꯤꯕꯅꯤ
ꯇꯦꯡꯒꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯑꯃꯨꯛꯇꯪ ꯍꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯟꯅꯁꯨ ꯅꯨꯄꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯁꯤꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯀꯩꯝꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯜꯂꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩ ꯑꯗꯣꯝꯒꯤ ꯐꯤꯕꯝꯗꯨ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯨ ꯈꯣꯏꯔꯝꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤꯗ ꯂꯥꯛꯏ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯟ ꯂꯥꯛꯈꯤ ꯗꯦꯟ ꯂꯥꯛꯄꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯏ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯉꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯆꯞ ꯆꯞ ꯌꯨꯡꯉꯗꯨꯅ ꯌꯥꯝꯅ ꯁ꯭ꯇꯦꯟꯗꯔꯗꯇꯅꯤ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯃꯃꯥꯡꯗꯨꯅ ꯆꯥꯒꯤ ꯀꯞ ꯑꯃꯃꯝ ꯊꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯗꯦꯟꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯗꯣꯝꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩ ꯍꯞꯇꯥ ꯑꯁꯤꯗ ꯑꯗꯣꯝꯒ ꯎꯅꯕ ꯂꯥꯛꯀꯅꯤꯅ ꯃꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯄꯥꯝꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯒꯨꯁꯤꯡꯖꯨ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯒꯨꯁꯤꯡꯖꯨꯅ ꯃꯉꯣꯟꯗ ꯑꯩꯒꯨꯝꯕ ꯅꯨꯄꯥꯅ ꯅꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗ ꯍꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯄꯤꯔꯛꯇꯨꯅ ꯃꯍꯥꯛꯅ ꯗꯦꯟꯗ ꯈꯨꯗꯣꯞꯁꯤ ꯄꯤꯔꯗꯨꯅ ꯗꯦꯟꯁꯨ ꯀꯞꯂꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨꯒꯤ ꯗꯦꯟ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯡꯗꯨꯡꯒ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯣ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯥꯏꯗꯒꯤ ꯃꯍꯥꯛ ꯑꯩꯒ ꯊꯦꯡꯅꯕ ꯐꯪꯍꯧꯗ꯭ꯔꯦꯅꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯁꯤ ꯂꯥꯞꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯅꯪꯕꯨ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯐꯣꯇꯣ ꯁꯨꯝ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯎꯅꯕ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯗꯦꯟ ꯃꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯗꯦꯟꯅ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯐꯣꯇꯣ ꯑꯗꯨꯃꯛ ꯀꯥꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯇ꯭ꯔꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯈꯤꯗꯦ ꯀꯦꯞꯇꯦꯟ ꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯨ ꯄꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯨꯃꯛ ꯀꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯎꯟꯒꯤ ꯆꯤꯡꯗ ꯀꯥꯔꯛꯄ ꯃꯇꯝꯗꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯗꯤ ꯍꯥ ꯍꯥ ꯀꯥꯞꯗꯨꯅ ꯀꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯑꯗꯨꯃꯛ ꯀꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯗꯦꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯇꯁꯦꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯦꯃꯦꯔꯥꯗꯨ ꯗꯦꯟꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯀꯦꯃꯦꯔꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯤ ꯀꯦꯃꯦꯔꯥ ꯑꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯀꯦꯟꯗꯜ ꯊꯤꯕꯅꯤ ꯀꯦꯟꯗꯜ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯊꯦꯡꯅꯩ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯀꯦꯃꯦꯔꯥ ꯑꯁꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯈꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯇꯝꯗꯁꯨ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯃꯁꯤ ꯂꯪꯊꯣꯛꯈꯤꯕ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯖꯣꯡꯍꯣꯌꯣꯒ ꯑꯩꯁꯤ ꯅꯪꯒ ꯈꯪꯅꯔꯛꯂꯤꯕꯁꯤ ꯆꯍꯤ 10ꯃꯨꯛꯇꯤ ꯐꯥꯔꯕꯅꯤꯅ ꯑꯩꯅ ꯃꯁꯤ ꯍꯣꯡꯗꯣꯛꯈꯤꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯗꯤ ꯅꯪꯁꯨ ꯄꯤꯐꯝꯗꯤ ꯊꯣꯏꯗꯅ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯌꯥꯝꯅꯁꯨ ꯀꯨꯏꯔꯦꯗ ꯑꯗꯨꯒ ꯀꯥꯏꯁꯨ ꯀꯥꯏꯈ꯭ꯔꯕꯅꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯁꯤ ꯁꯦꯝꯂꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯈꯪꯂꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯔꯝ ꯑꯗꯨꯅꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯅꯪꯅ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯃꯔꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯦꯟꯅ ꯀꯦꯃꯦꯔꯥꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯦꯔꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤꯕꯗꯒꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯛꯈꯤꯕꯅꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯗꯨꯒ ꯗꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯀꯦꯃꯦꯔꯥꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯗꯨꯗ ꯁꯦꯔꯤꯒꯤ ꯐꯣꯇꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯀꯥꯟꯗꯨꯗ ꯗꯦꯟꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯒ ꯃꯍꯥꯛꯀꯗꯤ ꯑꯗꯨꯃꯛ ꯊꯩꯅꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯛꯈꯤꯗꯦ ꯂꯥꯏꯕꯛꯅ ꯇꯝꯕꯅ ꯃꯈꯣꯏꯅꯤꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯍꯦꯛ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡꯗ ꯁꯦꯔꯤꯅ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯄꯨ ꯐꯣꯇꯣ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤꯕꯗꯨꯁꯨ ꯂꯥꯏꯕꯛꯇ ꯊꯝꯂꯝꯕꯅꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯁꯦꯔꯤꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ
South Korea-dana series somnakanda Captain Mina tharapa message adumak adumak ngaidun leijaba habdo wenami maramadra message adu lakpa matamda mahak yamna halaudun hawgachare madigi Captain Mina harakibasana hawjikse manjonggi season habdo mafum masida matam masida khoina phawsing thabani mala series harakibasana koino hasibo mangjo aduga magasibo mamangi life the past life the magasi mama mapokta farmer wenam jalo low wenam jalo Jong Yong Swang up Nico Hyderabad, Peto to Leremni, Maduriki market home at the delivery like Haduna, Mark Tolo Womatamda, Mawanda, delivery Malaki, Aduga, delivery to the hour of sea, Gamlani, Gamla Masani, Aduga, Captain Ricky, Mrs. Hadrivasi. I didn't get a mata, Gamla, Ma, Lapakaloina, Lay Marut Harduna, Pirakivani. Kainosibo Haduna Sirinangi, Aduga Sonaka, Captain Hadrivasna. Nangna Masibo, Taba Matamadura Kankani Hadunari, Aduga Masikala is a kitang. Sensitive amusong fuzzy webni. Aduga aina haisa sumnato, aduga masigi, pambise. Haptani gimanungdane, adumak patong adabani. Nangnu masibu ising chai batarka oi, humidity yang laduna, ising di yamna piruno. Asmuk to aduna somnakanda, serisu ising kajak henemi, aduga keptirina muharaklibasna. Laise, nusa mangal suka ka yelo, adubu, yam queen sui hen via de hadunaraki, asum to aduna, keptirin harakba adugamda, nusa mangana mutami, adugam urumda mupusali. Aduga nangona laisigi maruiba wama hage. Numit kudingi lay tudane. Pazapazaba apapa wahi tara hayu hadunari. Mama taki matamda serina captain with the haramba dugumda. Havidi kamina simba habada haramba dugumda mahana mo serida harakivani. Mother serina harakivasna. Masidi yamaluba wow durini. Madidi serina makuteladun harakivasi. Pose me amama yuanba. Pot moment hagatpa. Isto moment hagatpa. Po yam setpa. Brain asimum yam setpa. Profit yam fangba. Company the media invest over limited edition product camera putokpa company chocolpa aduga roibada rijong yok haidun hairaki madigi mahal thajari belai do maton chong pagi mato mahal uva fanjaki mada seri yam harawdami aduga somla kana North Korea dana captain riso combination ba pambi do mahi yala pui mo ngado mahal uva fangki combination ba se karam nadi injang ni khanbani adubu injang na tiana haine machi fruit ni haina bani ko maramdi maru yawbagi Captain Risu yetamu pai, oidamu pai, togduna, mana, Kaminasimu Pambidabu, Yanjadra lady. Matangasin the Nakun Ufani Pasi, Somnakanda, Mr. Hong Amasong, Susan Makoni Pamina Waishari, Aduga, Susan Su, Mafumada, Pamela Honoli Pasi, Miss Yun the Bokamaitorigi, Mother Mr. Hona Rivasna, Mosakunum Torino Huzikanje, Amukadoro had Susan Hapumatam, Somnakanda, Serena Maki, Kevin at the dance to the lady Monga to Dani. Mousing all little alta excited with the lady hadunary, Aduga Somnakanda series so Captain Win Harapi Matungina Mark, Tawto Matamda, Hang Yang at stretching of some exercise to have to Maramadra Mark dance story benny. Madigi meeting to Matamda Somnakanda, Mark employer Magi, phone conky, doesn't have a target in Mamataki Matamda series C, meeting to Matamda, Disaptor Pasia Davani, Adubo, Mana, coldly burning to the Tarabo Matamda, piano with Conjelo and Maramordana. Adugi music to the Chopin Natra Hadunari. Madu music to Isuana Pami, Aduga, I quite palms of Hitaragadi, Nocturne Hadunaraki. Now, voice and a good sorrow, Aduga Sanri, Matamadra, Kusu Break Masam, Lord Hadra, no fit no without Haraki. Mato to Somnak and Mahaki Hanagi employs in a 3 young Habitowari. Mafumutaki missing the Sakra Matung the Somnakanda. Serisu, Captain in the Trakio message to the pie, Aduga Captain in Harivasi. I chop in Budipami at the wine and quite palms of a day. Nocturne hadn't harapadi, Asumtonam house no peto than a coffee doctor literally. Serin Haralivsna, Matamasna some hockey banamatung in Ladna, Maki Mrs. Matang as Maklai. Madi the captain with Haralivsna Sinamu, Malbo Haba Matamadani. Madi the Serin Haralivsna. As Nankamra. Nangi how to get AC, a calendar expert have the Warabani. Ritu Kudik is Halivalation Adugitamata Nanglai Kurambio, Aduga. Nang the Savatakomatam the soul, young Savio. Matosumna Serisu Mark employing Aduga Samin Tamina lady, Aduga Nasi de Malboko Vanida, Aquapuna Samina Matunda, Sutisung and Tarsi Hadun Haraki, often Mutarabamatam from the lady missing Ado, Yam Harona by the wiki. Nangi Harautiamba, Matang Singado Mipum Kudimaka, Loinsia Tokotamni Aduga, Matam Suputasu Harautiam Nadumaklegadamni Hadun Haraki, Madik de Somakanda Serin Harakivasna. Vasanta Ritula Pomatamasi, Nangaloina Pami, Aduga, Kalentala Pomatamsu. Nangu humang showing never palming had in Haraki. Marky Mrs. Sina Ingoda, gift kumna, Adamok Pangase, Masidi Hena no ability Hydra, Serin Hijaraki. Season Kudimukta, Equinisia Puna Leminabucha money, Aduga, in a quality Vasana Aina, Tawai no Waitagama, Tawai no Waikiro Havasini.
ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯔꯥꯎꯅ ꯂꯩꯅꯕ ꯅꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯔꯤꯁꯨ ꯃꯍꯥꯛ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯊꯟꯗ ꯌꯨ ꯊꯛꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯦꯁꯦꯖꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯩ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯠꯂꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯍꯥꯏꯔꯛꯏ ꯁꯦꯔꯤ ꯄꯨꯡ 12 ꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯅꯪꯒꯤ ꯕꯥꯔꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤꯅ ꯑꯔꯣꯏꯕ ꯃꯦꯁꯦꯖ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯔꯤꯖꯔꯕ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯃꯈꯛꯇꯒꯤ ꯂꯤꯃꯤꯇꯦꯗ ꯑꯣꯏ ꯑꯩ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯄ ꯌꯥꯔꯔꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ ꯑꯗꯨ ꯐꯔꯦꯅꯦ ꯂꯩ ꯑꯗꯨꯕꯨ ꯁꯥꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯍꯪꯉꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯂꯩ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯣꯏ ꯁꯥꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩ ꯑꯗꯣ ꯑꯦꯗꯜꯋꯥꯏꯁ ꯀꯧꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯩꯁꯦ ꯁꯥꯠꯄ ꯂꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗꯅꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯗꯦꯠ ꯑꯃꯁꯨꯡ ꯇꯥꯏꯃꯤꯡꯗꯤ ꯅꯉꯣꯟꯗ ꯐꯤꯛꯁ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯗꯨꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯗꯥꯏ ꯊꯦꯡꯅꯗꯣꯏꯅꯣ ꯅꯪꯕꯨ ꯅꯪ ꯑꯁꯤ ꯄꯨꯔꯥ ꯑꯉꯥꯎꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯄꯤꯔꯝꯕ ꯂꯩ ꯑꯗꯨ ꯁꯦꯔꯤꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯣꯠꯆꯩ ꯂꯩꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯔꯤꯖꯣꯡ ꯍ꯭ꯌꯣꯒꯁꯤꯡ ꯑꯁꯤ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯇꯣꯔꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯈꯣꯏꯗꯤ ꯀꯦꯞꯇꯦꯟ ꯔꯤꯛꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯋꯥꯜꯁꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯔꯤꯛ ꯂꯩꯇꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯤꯡꯕꯅꯤꯅꯦ ꯃꯥꯁꯨ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯕꯅꯤꯅ ꯑꯥꯎꯠꯄꯣꯁꯇ ꯆꯠꯂꯗꯨꯅ ꯂꯩꯔꯨꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯌꯣꯡꯉꯤꯅꯁꯨ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯔꯨꯔꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯦꯔꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯦꯟꯕꯣꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯁꯤ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯂꯥꯛꯏꯁꯤꯕꯨ ꯏꯪꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯛꯁꯨꯁꯨ ꯏꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯜꯁꯨꯛ ꯂꯩ ꯑꯗꯨꯒ ꯋꯥꯜꯁꯨꯛꯁꯨ ꯂꯤꯞꯁꯇꯤꯛꯀ ꯁꯪꯒꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯤꯞꯁꯇꯤꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯥꯒꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯣꯡꯌꯤꯁꯨ ꯌꯥꯝꯅ ꯀꯦꯔꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯗꯤ ꯏꯪꯕꯒ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯏꯪꯉꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯌꯣꯡꯉꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯅꯁꯨ ꯂꯥꯛꯀꯗꯕꯅꯤꯅꯦ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯦꯠ ꯑꯃ ꯑꯣꯏꯗꯨꯅ ꯅꯈꯣꯏꯁꯦ ꯑꯩꯅ ꯉꯟꯇꯥꯅ ꯀꯧꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯦꯠ ꯑꯁꯤ ꯌꯣꯡꯉꯤꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯃꯊꯪꯗꯗꯤ ꯅꯈꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯀꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯋꯥꯁꯛꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯔꯦꯁꯄꯦꯛ ꯎꯠꯂꯤꯕ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯀꯦꯞꯇꯦꯟ ꯑꯁꯤꯗꯁꯨ ꯎꯠꯄꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯀꯩꯗꯧꯕꯩ ꯎꯠꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯣꯡꯉꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯅꯧꯕ ꯀꯦꯞꯇꯦꯟ ꯍꯥꯏꯁꯤꯅ ꯀꯅꯥ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯁꯤ ꯑꯩꯒꯤ ꯁꯤꯅꯤꯌꯔꯁꯤꯡꯅ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯑꯃꯗ ꯄꯤꯔꯦ ꯑꯗꯨꯒ ꯑꯩ ꯅꯦꯁꯅꯦꯜ ꯁꯤꯝꯐꯣꯅꯤ ꯑꯣꯔꯀꯦꯁꯇ꯭ꯔꯥꯗ ꯄꯤꯌꯥꯅꯤꯁ ꯑꯣꯏꯅ ꯑꯩꯕꯨ ꯆꯨꯁ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗ ꯊꯥꯗꯣꯔꯤ ꯃꯐꯝꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥꯟꯊꯛꯀꯦ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯃꯈꯣꯏꯁꯦ ꯁꯣꯏꯕ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯛꯅ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨꯁꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯞꯇꯦꯟ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯀꯦꯞꯇꯦꯟ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯇ ꯌꯦꯡꯉꯝꯃꯤ ꯃꯈꯣꯏꯅ ꯄꯥꯛ ꯑꯁꯤ ꯃꯁꯛ ꯐꯖꯕꯅꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯖꯨꯃꯣꯅ ꯀꯦꯞꯇꯦꯟ ꯑꯁꯤ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯁꯇꯔ ꯁꯥꯖꯟ ꯄ꯭ꯌꯨꯖꯤꯁꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯃꯤꯁꯛ ꯑꯃꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯪ ꯍꯧꯖꯤꯛ ꯑꯁꯤꯔꯣ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯛꯇ ꯍꯪꯉꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯄꯤꯌꯣꯖꯤꯁꯨ ꯀꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯇꯤꯊꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤꯠꯀꯥꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯄꯤꯖꯩ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯨꯛꯇꯤ ꯌꯥꯝꯅ ꯅꯣꯛꯆꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯜꯁꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯗꯣ ꯇꯣꯉꯥ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯤꯛꯄꯅꯤ ꯑꯣꯛꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯃꯤꯒ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯝꯇ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯁꯤ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯕ ꯍꯩ ꯍꯥꯏꯗꯨꯅ ꯁꯥꯖꯟ ꯄꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯗ ꯌꯣꯡꯉꯤꯅ ꯑꯗꯨꯗꯤ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝ ꯀꯥꯟꯗ ꯎꯅꯕ ꯐꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ
ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯑꯗꯨꯒ ꯑꯩ ꯄꯔꯐꯣꯔꯝ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪ ꯇꯥꯔꯒꯗꯤ ꯄꯤꯌꯣꯡ ꯌꯦꯡꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯀꯣꯟꯁꯔꯠ ꯑꯗꯨ ꯌꯦꯡꯅꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯥꯎꯇꯣꯝ ꯊꯥꯔꯛꯀꯅꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯗꯣꯝꯅ ꯎꯅꯕꯁꯨ ꯅꯠꯇꯦ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯇꯥꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯪ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤ ꯑꯃꯁꯨꯡ ꯃꯅꯝ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯟ ꯑꯗꯨꯁꯨ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯇꯥꯃꯣ ꯑꯆꯧꯕꯗꯨ ꯂꯥꯛꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯗꯨꯅ ꯃꯅꯝ ꯑꯍꯟ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯥꯃꯣ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁ ꯒꯣꯜꯐ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯃꯛ ꯁꯥꯟꯅꯒꯗꯕꯅꯤꯅꯦ ꯃꯁꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯍꯥꯛꯀꯤ ꯇꯥꯃꯣ ꯑꯆꯧꯕꯗꯨꯅ ꯅꯪꯁꯤ ꯕꯦꯁ ꯑꯣꯏꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯗꯤꯁꯤꯖꯟ ꯑꯃꯅꯤ ꯅꯪꯅ ꯂꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯒꯣꯜꯐ ꯁꯥꯟꯅꯕꯁꯤꯔꯣ ꯅꯠꯇꯦꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯃꯦꯅꯦꯖꯔ ꯑꯃꯗ ꯁꯦꯟꯅꯍꯟꯕꯁꯦ ꯌꯥꯝ ꯐꯕ ꯊꯕꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯝꯄꯅꯤꯁꯨ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯃꯗꯨ ꯃꯥꯒꯤ ꯇꯥꯃꯣ ꯑꯆꯧꯕꯗꯨꯅ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯗꯨꯔꯣ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯥꯒꯤ ꯇꯥꯃꯣ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯟ ꯅꯪꯁꯨ ꯃꯉꯣꯟꯗ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯀꯝꯄꯅꯤꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯀꯝꯄꯅꯤꯗꯨꯕꯨ ꯃꯦꯅꯦꯖ ꯇꯧꯕꯤꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕ ꯗꯤꯁꯤꯖꯟ ꯀꯌꯥꯃꯔꯣꯝꯗꯤ ꯑꯩꯅ ꯂꯧꯔꯤꯕꯅꯤ ꯀꯩꯅꯣ ꯊꯕꯛ ꯀꯌꯥꯃꯔꯣꯝꯁꯨ ꯇꯧꯔꯤꯕꯅꯤ ꯑꯣꯔꯗꯔ ꯄꯤꯕ ꯀꯟꯐꯥꯔꯝ ꯇꯧꯕ ꯆꯦ ꯆꯥꯡ ꯌꯦꯡꯕ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯀꯝꯄꯅꯤꯁꯦ ꯊꯣꯡ ꯂꯣꯟꯗ꯭ꯔꯤꯕꯅꯤ ꯑꯁꯦꯡꯕꯩꯔꯅꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯪ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯅꯦ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯁꯤꯌꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯃꯗ ꯃꯕꯨꯡ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯝꯄꯅꯤꯁꯤꯕꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯒꯦ ꯔꯤꯐꯣꯔꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯗ ꯃꯥꯏ ꯇꯥꯃꯣ ꯑꯗꯨꯅ ꯍꯥꯏꯔꯣ ꯅꯪ ꯑꯥꯏꯗꯤꯌꯥꯗꯣ ꯀꯩꯅꯣ ꯃꯗ ꯁꯦꯔꯤꯅ ꯌꯥꯔꯦ ꯇꯣꯛꯁꯦ ꯌꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯃꯁꯤ ꯇꯧꯕꯁꯨ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯪꯉꯣꯟꯗ ꯄꯋꯥꯔꯁꯨ ꯂꯩꯇꯕꯅꯦ ꯀꯩꯕꯨ ꯇꯧꯕ ꯉꯝꯗꯣꯔꯤꯅꯣ ꯃꯗ ꯃꯥꯒꯤ ꯇꯥꯃꯣꯁꯨ ꯁꯥꯎꯔꯗꯨꯅ ꯏꯃꯥ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯑꯩꯁꯤ ꯀꯩꯝꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯀꯌꯥꯃꯔꯣꯝ ꯂꯩ ꯍꯥꯏꯁꯦ ꯃꯥ ꯈꯪꯗꯕ ꯃꯥꯜꯂꯦꯅꯦ ꯑꯗꯨꯒ ꯁꯤꯌꯔ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯟꯅꯁꯦ ꯑꯩꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯋꯥꯔꯁꯦ ꯑꯩꯉꯣꯟꯗꯅ ꯏꯍꯦꯟ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯣ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯤꯡꯈꯠꯂꯁꯤꯔꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯜꯂꯗꯨꯅ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯀꯣꯔꯤꯌꯥꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯇꯝꯕꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯄꯥꯝꯃꯤ ꯃꯗ ꯁꯦꯔꯤꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯀꯌꯥꯃꯔꯨꯝꯁꯨ ꯑꯗꯨꯝꯅ ꯇꯧꯅꯕ ꯂꯩꯔꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯑꯩꯅ ꯄꯥꯝꯕꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯂꯩꯕ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯇꯝꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤ ꯊꯥꯗꯣꯛꯑꯝꯗꯅ ꯃꯍꯥꯛ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯅ ꯅꯥꯆꯦꯞꯇ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯛ ꯇꯧꯅꯕ ꯉꯝꯕ ꯅꯠꯇꯦꯅ ꯃꯗ ꯃꯅꯝ ꯑꯗꯨꯅ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯗꯧꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯤꯅ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯡ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯅꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯥꯔꯂꯤꯡ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯖꯤꯅꯤꯌꯁ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯇꯣꯔꯤꯕꯅꯤꯅꯦ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯤꯅ ꯑꯁꯦꯡꯕꯩꯔꯣ ꯅꯪꯕꯨ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯎꯅꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯔꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯗꯨꯀꯥꯟ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗ ꯃꯃꯥꯗꯨ ꯃꯍꯥꯛꯀ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯅꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯀꯌꯥꯃꯔꯨꯝ ꯁꯦꯝꯗꯣꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯖꯗꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯇꯣꯔꯤꯕꯅꯤ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯎꯕ ꯐꯪꯂꯦ ꯁꯦꯔꯤꯁꯨ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯔꯤꯂꯤꯐ ꯇꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯒ ꯁꯦꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯃꯥꯗꯨꯅ ꯅꯪ ꯃꯥꯕꯨ ꯎꯅꯕ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯏꯃꯥ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯀꯜ ꯀꯌꯥꯃꯔꯨꯝ ꯐꯣꯡꯂꯤ ꯑꯗꯨꯒ ꯁꯦꯔꯤꯁ ꯆꯣꯏꯁ ꯑꯃꯁꯨꯡ ꯀ꯭ꯋꯤꯟꯁ ꯒ꯭ꯔꯨꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃ꯭ꯌꯨꯖꯤꯀꯦꯜ ꯖꯤꯅꯤꯌꯁ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯑꯥꯔꯇꯤꯀꯜ ꯀꯌꯥꯃꯔꯨꯝ ꯐꯣꯡꯂꯤꯕꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯃꯁꯤꯒꯤ ꯁꯣ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯥꯔꯇꯤꯀꯜ ꯀꯌꯥꯃꯔꯨꯝ ꯐꯣꯡꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯄꯥꯗꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯄꯣꯁꯠ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯒꯦꯔꯦꯟꯇꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯏꯃꯥ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯑꯩꯁꯨ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯅꯪꯅ ꯉꯥꯏꯍꯥꯛꯇ ꯅꯤꯡꯍꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯌꯥꯝꯅ ꯉꯝꯗꯦ ꯏꯃꯥ ꯃꯥꯕꯨ ꯉꯥꯏꯖꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯗ ꯑꯗꯨꯕꯨ ꯏꯃꯥ ꯅꯪ ꯀꯩꯅꯣꯝ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯁꯦ ꯑꯩꯕꯨ ꯑꯗꯨꯃꯛ ꯊꯤꯗꯨꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ
ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗ ꯃꯃꯥꯗꯨꯅꯁꯨ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨꯗ ꯑꯩ ꯊꯥꯖꯩꯗ ꯑꯗꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯇꯥꯃꯣ ꯌꯧꯅ ꯆꯠꯇꯣꯔꯤꯕ꯭ꯔꯣ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯏꯅꯦ ꯑꯩ ꯃꯥ ꯎꯅꯒꯦꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯁꯦꯡꯌꯣꯡꯁꯨ ꯃꯍꯥꯛ ꯗꯤꯇꯦꯟꯁꯟꯗ ꯂꯩꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯎꯅꯗꯨꯅ ꯗꯥꯏꯚꯣꯔꯁ ꯐꯥꯏꯜ ꯇꯧꯔꯤꯅꯤ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯁꯨꯝꯅ ꯇꯧꯅꯕꯨꯗꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯏꯗ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯏ ꯃꯇꯤꯛꯗꯤ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯁꯨ ꯀꯦꯞꯇꯦꯟ ꯋꯤꯅ ꯄꯤꯔꯝꯕ ꯂꯩ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯦꯗꯜꯋꯥꯏꯁ ꯍꯥꯏꯔꯤꯕ ꯂꯩꯁꯤ ꯑꯃꯔꯣꯝꯗꯗꯤ ꯃꯦꯃꯣꯔꯤ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤꯕ ꯂꯩꯅꯤ ꯑꯩꯕꯨ ꯀꯔꯤ ꯇꯧꯕ ꯍꯥꯏꯔꯤꯕꯅꯣ ꯆꯦꯡꯆꯣꯛ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯅꯗꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯎꯅꯕ ꯌꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯒꯤ ꯆꯍꯤꯗ ꯅꯪꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯣꯔꯗꯁꯨ ꯍꯥꯏꯖꯔꯤ ꯈꯣꯏꯔꯝꯖꯔꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯁꯣꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯅ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯌꯥꯅꯣ ꯈꯣꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯨꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯀꯦꯞꯇꯦꯟ ꯋꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀ ꯑꯩꯒ ꯎꯅꯕꯁꯤꯅ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤ ꯑꯃꯨꯛ ꯈꯛꯇꯪ ꯍꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯕꯨ ꯊꯤꯅꯕ ꯍꯣꯠꯅꯔꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯁꯨ ꯆꯤꯡ ꯑꯃꯗꯒꯤ ꯄꯦꯔꯥꯁꯨꯠ ꯇꯣꯡꯗꯨꯅ ꯆꯣꯡꯊꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯨꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯁꯦꯔꯤꯁꯁꯨ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯄꯦꯔꯥꯁꯨꯠ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛ ꯀꯨꯝꯊꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯔꯤꯁꯁꯨ ꯆꯤꯡ ꯑꯃꯗ ꯂꯦꯟꯗꯤꯡ ꯇꯧꯔꯦ ꯑꯗꯨꯒ ꯂꯦꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯤꯅꯤ ꯂꯦꯟꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯌꯥꯕꯅꯦꯕ ꯍꯧꯔꯛꯄꯗ ꯐꯖꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗꯤ ꯐꯤꯕꯝ ꯇꯥꯗꯦꯗꯅ ꯑꯗꯨꯅ ꯂꯦꯟꯗꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤꯗ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯂꯦꯟꯗꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕꯁꯨ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯐꯖꯅꯗꯤ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯧꯔꯤꯁꯤꯡ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯂꯦꯟꯗꯤꯡ ꯇꯧꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯆꯨꯝꯕ ꯖꯒꯥꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯅꯪꯅ ꯍꯥꯏꯗꯣ ꯂꯥꯜꯂꯤꯅꯦ ꯅꯪꯁꯦ ꯇꯥꯔꯛꯄ ꯅꯠꯇꯦꯅꯦ ꯀꯨꯝꯊꯔꯛꯄꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯦꯔꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯑꯩꯅ ꯅꯪꯕꯨ ꯃꯤꯁ ꯌꯥꯝꯅ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯔꯤꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤ ꯁꯦꯔꯤ ꯍꯔꯥꯎꯖꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯕꯨ ꯆꯦꯆꯤꯛ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯅꯪ ꯅꯁꯥ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯅꯪ ꯑꯁꯨꯛ ꯂꯥꯞꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯔꯨꯝ ꯅꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯣ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯑꯩꯅ ꯑꯔꯥꯟꯕ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯁꯦꯔꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯁꯦꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯑꯔꯥꯟꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯔꯥꯟꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯑꯩ ꯂꯥꯛꯅꯤꯡꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩ ꯄꯟꯊꯨꯡꯐꯝꯗ ꯌꯧꯔꯛꯈ꯭ꯔꯦꯗꯅ ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯂꯝ ꯂꯣꯏꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯣꯏꯒꯤ ꯍꯧꯅꯕꯤꯗ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯁꯦꯡꯕꯗꯁꯨ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯣꯏꯔꯤꯕꯅꯤꯅ ꯅꯠꯇ꯭रा ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯃꯥꯏꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝ ꯃꯁꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯣ ꯑꯩ ꯑꯗꯣꯝꯒ ꯑꯝꯇ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯖꯦꯜꯗ ꯂꯩꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯤꯅꯨꯗ ꯑꯩ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯃ ꯆꯪꯉꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯥꯏ ꯍꯤꯡꯆꯥꯕꯤꯗꯨ ꯆꯪꯉꯝꯕꯅꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯃꯔꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯑꯝꯇ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯨꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯅꯈꯣꯏꯗ ꯁꯥꯔꯚꯤꯁ ꯄꯤꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯚꯔꯖꯤꯟ ꯑꯣꯏꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯃꯨꯛ ꯆꯪꯉꯛꯏꯅꯦ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯅ ꯃꯤꯒꯤ ꯂꯥꯏꯕꯛꯁꯤꯡ ꯑꯁꯤ ꯇꯥꯛꯂꯤꯕꯅꯤ ꯗꯦꯇꯤꯡꯕꯨ ꯑꯣꯏꯔꯣ ꯃꯦꯔꯦꯖꯄꯨ ꯑꯣꯏꯔꯣ ꯗꯥꯏꯚꯣꯔꯁꯄꯨ ꯑꯣꯏꯔꯣ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯕꯨ ꯑꯣꯏꯔꯣ ꯃꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯔꯛ ꯑꯗꯨ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯈꯤꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯃꯈꯛꯇꯗꯤ ꯂꯩ ꯑꯗꯨꯕꯨ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅꯤꯁꯦ ꯂꯥꯞꯅꯈ꯭ꯔꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯝꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯨꯅ ꯃꯥꯅ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯌꯥꯝꯅ ꯄꯥꯛꯀꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯅꯝꯕꯅ ꯃꯄꯥꯟ ꯂꯝꯗꯅ ꯑꯅꯝꯕ ꯂꯩꯒꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯥꯅ ꯅꯨꯄꯥ ꯗꯔꯀꯥꯔ ꯑꯣꯏꯗꯣꯏꯁꯤ ꯀꯩꯒꯤꯅꯣ
lohomagi darkasu leruda adu betaraga su haiduna mamadun hari magase matam chopata single damak oiduna leidurabro solution amta leitrabo mada dubiduna muharak lebasna pasapuri targadi lo yafanida tha amada thanida hafta amada sahi amada kamgana pamino haidun hari tanjadura mafamada densu mahaki violin achobado paduna tholei mada den imana gadoino as ate wanteda maibida nang karam kadlo hongduino na hangwai wani imana di momang thaki matamda trendy life hingona hagif dania adum na isu hingini kaino aduga single life se hobju kandi trending oirabani ne mada mamaduna nang hailu chomini adu betaraga su haduna mamaduna hakwa matamda machana piduna imai rasi ara tawdaba performance adugi damata ai sem saduna leiri mathang thara tawdabni rehearsal to gaduna ma mafam badri chakre mada mamaduna as ai chana pija nei viniko ai ga mani haduna ri aduga malong mai bidam osala dun harak libasi medam aina pamadegi san pise thamad lohma pamini mada mamadun harak libasna nasana pisina lohoni de haraga nana lohma pamlisna kaigi ai aina lohonda magi lohombai matanda hakibrane aina mana saliba mai kai tura sasaba matamda aina thingba kamda leiti aduga aina thiriba borsidi aigini haidun harakki sola kada matawduna mahaki mapala paduni ngakpa loikre aduga denso mahaki violin achawdu yaladuna lamida chatpai mawng ase koina uba phangli haibidi selo du yaladuna chatpai mawng ase koina mathang sida uba phangli menbok ni pidu so mahaki mamalabi singa du unaba lagle aduga mahana halakli basi ma piyong yang chakani haidunari madu yongina phaine nang piyong yang chakani hablo tawa matamda yamna nungaine aduga koina nangbo yana miss tawgani haidunari mada opsuna harakli basana karigumba nangna piyong yang chatpa taragadi mi singna namgo masak fazaina hayaning mataragadi aigi salon da lao aduga nangonda goodbye hairstyle adu kapi ga hadun hari aduga yongina harakli basana mai biduna haibido khadu sumda bazanida magasi yongu aadasa ke thori yongu madidi walsun harakli basana phare ka thorga mahana salise magina palo sahi kontra mukti amamada migi warita duna yamna wan hiyo kemni hobjiti nungsa mangana thokduna thabak tawbo phangdoredana hoi adum la hailo chomi hadana mebokini pidun hari adu masi puno magasi Captain Rina to honbi pangak tani hadun harakki adu yongi ai garam da hagini nangi pasi 4.25 arts film studio da thabak phangli haisi chombro hoi chomi hadana mebokini pidun hari adu dargani mahana mafam lu tawdri sa kaino sona kanda menbokini pidaso pakom lekide aduga menbok so sona kanda nature ki sound ki amaram recording tawdun leipe mong ase koin ubu phangli mahana tawjari bathabak asira mahak thawa yamna yawn tawjarami madagi sajan pyo so sona kanda ka thel da laktuna South Korea ki sampudagi sapondagi levelai aduga piduna yawdi hadun hari nangse oidaba ngali praiduna sona kanda sajan pyo na harakki nangse oidaba ngam ngani da makoi ni thinangodi levin haida makoi su uniform da puna lakpai mong aduna piduna kiduna sumna harakkibani madagi sajan pyo na shampoo conditioner body wash asi mayam singa si yaw taragade ei himangam di minang bo haiduna tapna harakki iruzaba maithajaba ga yadremi kariba iruzaba maithajaba yadreba nangna sagadu yengmo matamda khangini haiduna ri mada sona kanda sajan pyo na sawrki ayon di haiduna na piduna ri mada jomona asyara ka torke koi se control officer na team asin kira haiduna na piduna ri mada jomona wai ma se masaka se samai tawbani adubu ma ga si mabusel phaba koi captain ni haiduna ri madagi du piduna sigi shampoo se sino masi mamingan sapani aduga series choice ki company du ki shampoo ni haiduna ri wafam taru matam somna kanda makhodi yam haraw jaba haibda wari masi bu mamingan chapra haiduna makhoni hapam matam na piduna hoi chali haiduna kumakhi madagi sajan pyo na livsna imai madagi hincha bi de pasha yam ta livzani ni haiduna ri madam makhoi so haraw min na nongmin rami aidi babu mister we haiduna indung thari aduga ma ga se ai ki chi ni haiduna ki ichi ga na haiduna somna kanda sajan pyo snok cherami madagi pala marak livsna captain riso salam madong malida mada jomona ai ga ma ga hafta am kwema mana wai sana ba matam da ma salani haibni hojiti mak salam su yare aduga series so mafam badal lemdong mal haidura makhoi nok cherami madigi series so makhoi company da app ama launch tawbagi matang da meeting tawdon leri aduga meeting tawbu lor matang da yare suti thari chalo haiduna haraki aduga ai hafta ani mukti vacation chakaduri aduga karigumba thabak aruba lakpa taragadi angol phone to korna koi thokpa yana ba tawpa haiduna hari angol phone ko tokkono ai chala haiduna mafam le thoi madigi di misa hola madam nang sujel da musu chali bra haiduna hanki mafam du sanal pa ga lebro aduga nang si hedi na ti aduga mafam du hanjan chali sina kaigi tobuda usona kanda seri no phino pito tuna chaki aduga mr hona hari bisna anabo boyfriend na lebe mali handa ki siri mai de foreigner mali ne aduga masi khar koine sa taw mali masi matang da khoisu english ki article ibama thiriba yaru hadina makhoi masal waisa tuna leri mato usumna seri so ma ke kar thodara switzerland da art center ram da lakhi madigi mafam udra ma kana pa ma ko waisa da be aduga no pa dun harak dibasi lakpi be da Thagatchari aduga adom na sei khutingi khoi gi
ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯝ ꯀꯌꯥꯗꯒꯤ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯑꯉꯥꯡ ꯀꯌꯥ ꯃꯔꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯐꯩꯅꯦ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯝꯄꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯩ ꯅꯠꯇ꯭ꯔꯣ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯑꯗꯣꯝꯒꯤ ꯀꯝꯄꯅꯤꯅ ꯂꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯀꯣꯝꯅ ꯊꯕꯛꯇꯁꯤ ꯇꯧꯕ ꯉꯝꯃꯤ ꯃꯁꯤꯒꯤ ꯀꯣꯟꯁꯦꯞ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯇ꯭ꯔ ꯀꯌꯥ ꯃꯔꯨꯝ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯁꯨ ꯑꯉꯥꯡ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯐꯔꯦꯅꯦ ꯃꯦꯗꯥꯝ ꯍꯟꯗꯛꯁꯦ ꯃꯦꯗꯥꯝ ꯍꯥꯟꯅꯒꯨꯝꯅ ꯍꯞꯇꯥ 2 ꯂꯩꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯦꯔꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯍꯞꯇꯥ 2ꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯁꯦꯔꯤꯁꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯍꯞꯇꯥ 2 ꯑꯗꯨꯃꯛ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯟꯁꯔꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ ꯀꯣꯟꯁꯔꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯀꯣꯟꯁꯔꯠ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ ꯁꯦꯔꯤꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕꯁꯦ ꯍꯧꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯥꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯈꯨꯠꯀ ꯈꯨꯠꯁꯝꯅꯔꯗꯨꯅ ꯏꯚꯦꯟꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤꯒꯤ ꯃꯈꯣꯏꯒꯤ ꯑꯅꯤꯒꯤ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯂꯩ ꯄꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯗꯒꯤ ꯃꯈꯣꯏꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯑꯁꯦꯡꯕꯩꯁꯨ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯥꯁ ꯂꯦꯟꯗꯤꯡ ꯑꯣꯟ ꯌꯨ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯔꯥꯡꯅꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯇꯅꯤꯛꯄ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯝꯒꯅꯤ ꯉꯥꯏꯕꯒꯤꯁꯨ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯇꯝ ꯆꯥꯅꯗꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯈꯤꯕꯗꯤ ꯊꯥ ꯑꯃꯃꯨꯛ ꯆꯪꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯣꯠꯁꯤꯡ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ